Manipur ki electoral constituency sing semdoktrangeda illegal immigrant sing thidokuna maramda halan kinaba thabak hana lokhanaba Rajya Sabha ki MP ki Ningthau Sanajaoba lesembana parliament taksin khrei ngasi phangkiba parliament mifamda 0 hour matamda MP Ningthau Sanajaoba na illegal immigrant ki wafam asi house ta pukhaladuna hai Manipur ki hojik oiriba law and order ki phibam asi yengduna state asi ki leiriba electoral constituency singta semdok pa haibasi asumba oiroi kumja 1969 daki 2024 phawbada Kangpopi Tengnopal Chandel Churchanpur amadi Ferrol district ta mahoksa ga manadaba maongda khul chatrek ka kunthama thoilerambadagi khul lising amaga chatruk kun ga mari da hengalake sahi yankhairo masida hengalakliba khul masing ase chanipan ga mawdra ga humdoini haibadi Sada Samaga Kunitoini, Adubu Naga Purum Namna Taba Mapam Singdi, Kulmasing, Sanga Kungatadetagi, Sangaga Humputaruk Oiduna, Yam Labada Kulmasing, Nipuga Mapan Hengatuna, Sada Mapan Kak Hengatke, Asumna Akang Naba community Amana Namna Taba Mapam Singda, Mahosaga Manada Bapibamda, Kulmasing Kangen Hengalapana, Hariba community Asina, Manipur the political Kudung Saba Law Nabagidamak, Aran Batabaka Satari Haba, Masana Dumak Taksare Haike, MP Ningthau Sanajaoba Makatana High, illegal immigrants sing asina Indian administration da khud thingzina bahonari makhoine Indo Myanmar ngamkhai gi khudong saba lawduna illegal infiltration gi khuthang da electoral politics su sanare maramaduna delimitation tawbana chingba yauna electoral constituency sing semdok semjin tawdringai mamangta kumja 1951 da yumpham oiduna NRC sana hanbaga loinana illegal immigrants sing khandoktuna masagi maram da halan khigadabane khongthang asina maram charaba amata ngairaba warusin oigane maduna trabadi status da demographic imbalance thokuna yellow missing masagi maram maktada awaba kaya mayok naragani loinana yellow purup singi tungi pulsi tambang amdaba phibam amada taragani haina MP Ningthau Sanajaoba India government ki pungning sing singke Popi thabda sijinaba hu selaba chemical sing nongju panthada chen tharaktuna sijinabada laina kaya narakpa yai haina pamaina phongdorokre Manipur da poppy plantation tawbada chemical sing sijinaduna laipak bai hauda akaiba kaya pibata natana nongju panthada madudagi chen tharakpa hu senba sing sijinaruba miyoibada makhal makha kaya gi laina narakpa yai haina horticulture and soil conservation Manipur gi commissioner kam secretary titling pamaina phongdorakle ngasi Ministry of Agriculture and Farms Welfare Government of India ge Regional Center for Organic and Natural Farming Imphal Department of Horticulture and Soil Conservation amadi Manipur Organic Mission Agency MOMA na senduna organic farming gi matangda nongmagi oina regional conference ama hotel Imphal gi conference hall da pangthokre thoramadu da Central Agricultural University Kau gi Director of Extension Education ki Professor TS Ranjit Sharma Department of Horticulture and Soil Conservation ki Director K Devdatta Sharma Narbat ki General Manager Partha Mandal amadi RCONF ki Regional Incharge DBY Diogar su Sarugyaki Titling pamaina makha taraduna hai ekhoina afaba makhal ki sinjak charabadi laina tina kaya narakadabadagi ngakthokpa ngamgani maramaduna lamdam masida leiriba miyam haksang phana thamnabagidamak afaba makhal ki sinjak chaba ngamnaba honabada chemical yaudaba sinjak sing chanaba honase yariba makhai longmi singna organic farming da hendom yeng changduna afaba pothok puthokduna lamdam masigi miyamda phanghanaba honase haike Sairauba amadi Idul Fitr working days oina lawgani haina lawthokre financial year 2025-26 ki nikthina cross tawba yanabagidamak General Administrative Department GAD Government of Manipur ki Deputy Secretary Assam Regina Sanuna ngasi official oina governor gi mingda thasigi kungamapan thangja March kunthra sajibu noma panu Sairauba nomaijing amadi March kunthra mathoi Idul Fitr ningthokaba numit sing asi Treasury Office kamari lenana government gi makhada leba public amasung private sector sing government ki office sing autonomous body sing corporation society amadi board na singba sing working days oina lawgani haide Singoi Baruni ki lambi athuba matamda black topping tauragani haina Sang Kumana phongdokre Andro Kendra ki Punam Ningthau Garden da ki Khuman Phawraga Baruni Nomaijing Singi Lainingthau Singoi Phawba ki lambi akpa loire athubada black topping loisilagani haina Andro Kendra ki MLA Sang Kumana phongdokre ngasi Singoi Baruni khuramba numit asi state asi ki lenga na kanba security ngak senduna miyambu Lainingthau khuramba gi damak MLA TI Sang Kumana PR lenga puthagat phongdokre mahana makhata na hai Singoi Baruni khuramba numit asi lakpada hojik thokliba kanglokki irang loiduna ingtapa nungaiba zat bijat khaidaba Manipur ama oirasanu haina phongdokke MLA na hai Singoi Baruni khuramba lakpada miyamna mapani pan thokpagi khudongchadaba tha amagi manungda public toilet charagani loinana mathang sahi gi Baruni khuramba nangnaba Singu Mahadeva
Nongpok Ningthaugi Mandir amasu saragani haina phongdokkhre 18 drug yontho yonsin tauba miwoi ama phare Arambai Tengo Unit 18 amasung Unit 37 gi Tengoloi apunba team amana ya school area dagi drug yontho yonsin da chenaba auto rickshaw ama tongduna lakpa miwoi ama phagalaba matung amuk hana tawduna ba wakhal taminaraba matungda imung manunggi miwoi singda khusinakre Haugalak level lamjam asigi naha sengbu drug ki khayata gi kannabagi damak sangsilakpa khongjang gi saruk ama oina ngarang nongthil pung ani tarakpa duaida 80 unit 18 amasung unit 37 gi apunba khutpu amana drug yonthok yonsin tawre haibagi pau phangbadagi singnaninga aba maongda auto registration number MN01AG0573 thauduna drug yonba lakpa mioi ama drug ka konana phagatke drug ka konana pharaba mioi adudi khetragaw naharuptagi khulakpam Amir Khan kawe haujingna nupi mapang kwakta da leibane mahak matung tawduna ba wakhal taminaraba matung imung manunggi miyoisingda sinakre haire Imagi Mairagi team India ki President Unaba Fangdana Lady. India ki President Amadi BJP ki National President Unanaba Matam PBO Haina Thasagi Mangadage. Imagi Mairagi team Mamana Delhi the Laiduna Mari Lenaba Singda Aiba Serol Pisin Krabaso. Ngasi Paba Unanaba ki Matam Pirak Palaitre. Asiso Imagi Mairagi team Maduna. Union Home Minister Amisa Unanaba Matam PBO Haina Home Minister gi Office da Aiba Serol Pisin Kray. Haujik Delhi the Laiduna Union Home Minister Unanaba Ngaiduna Ladiba Imagi Mairagi member Hizam Tilotama Hai Union Home Minister Unanabagi Ayaba PBU Haina Pisin Kibasi Ama Ngasidi Mari Lenaba Singi Maikaidagi Sayol Amagi Matam Pirak Palere Mamangda India ki President Amadi BJP ki National President JP Nada Unanabagi Matam PBU Hai Kibadu Ngasi Phawa Pibidre Mahabharat ki warida Matam Sangna Tumlabasu Thataru ki Matungda Hugalaktuna Masagi Mathauna Maringjen Uthokpa ngami Adubu India lenga ki lusingbo singde Manipur da tholiba irang si sahi ani helaklaba asi phawa tabidana leibaga loinana India ki Prime Minister na asipawa Manipur da lakpagi wafam leitre haina so mahangna phongdok Tripura Assembly session manungda ruling BJP amasung Opposition Congress ani gi marakta yamna kanna launa khrei Opposition Party ki oiba tongan ba mafam ama thamduna House ki proceeding sathanaba Speaker Biswa Banduna sinbiyo haibagi wahauda ngasi Tripura Legislative Assembly session manungda ruling BJP amasung Opposition Congress ani gi marakta yamna kanna launa khrei haire Nongmai kapagi sang hanthakhabasu wathoki warosin purakpa leitre haina kangla pauge editorial da thamlaklei Manipur da kuki singna landarakpagi wathok loikham naidana leirakhiba adu PR lengak leirakhibadagi nongmai kapagi sang singthaningai oiba mongda hanthakhabasu lalgi wathok loire haina lawba yadre Central Government na mitei amasung kuki ani gi marakta wari sanaba haunaba thaurang leire wathok asigi warosin puraknaba honari hairibadu karamba mongda warosin purakadoribage haibadudi miyamna hojik phawbagi oina khangba ngamdana leire Central Government gi maikaidagi karamba phibamda warosin purakadoribage haiba chapchana khanghanbasu leitre masina sahi Sakayagi mamangdagi apunbagi saktam ngalakiba Manipur gi yelhong miyang gi mafamda singnaba amadi pungning leitadaba adumak leiri miyang gi mafamda singnaba leiribagi maramdi wathok warosin puraknaba wael chathabada yong talyen gi thawong chathaduna apunbagi saktam amadi administration da akaiba pirakadra haibasini adobu Union Home Minister gi maikaidagi kuki singna taliba demand separate administration piro haba wapam sing hanjin phongtokhiba duna miyang gi pungning amasung wakhal khara makhaidi leita handaba nate Central Government gi phire da miyamna kadai phawba thajaba thamgadage haiba langtaknaba leiribagi maramdi Central Government na miyamda piba thajaba sing thabakta onthokdaba amadi ngaihak ki oiba wafam sing phongdoktuna lakhibadagini kuki singna separate administration gi demand tawduna maitai miyam hatpa amadi yum kai mai thabagi crime sing satharakiba sahi ani mapung phajilaglaba matungda Central Government gi maikaidagi separate administration gi demand piro haiba wafam ase landaba haurakhiba matamda khanghanbaga loinana warosin puraknaba phireb lawramba thoglabadi miyam mafamda mayoknariba awaba singase mayoknaramdaba yai kuki singna akanba lantheng chatharakiba matamda Central Government gi maikaidagi wathok asi mapalam gi khud yawi hairambadagi amuk wathok asi mitei amasung kuki ani gi marakta thokpa kanglok ki irang ni amuk haiduna manung lenba moong chathaduna leirakhibane matungda wathok asi gi warosin puraknabani haiduna Union Home Minister na chingi saruk ngakpa aduga CM na tampang gi saruk ngaknabani haiduna buffer zone semkiba amadi kuki terrorist singbu akhanaba paramilitary force amana ngak senbadagi hendok apunbagi saktam ngakleba maitai singi mathakta punna landaminarakhibagi wathok sing leikidaba nate thawong sing asina maram oiraga Central Government amadi Central Force sing da miyamna thajadaba amadi pendabagi kholaw sing leirakhibane adubu Central Government gi maikaidagi state asida PR thamjinduna wathok ki warosin puraknaba honarakhiba tha ani mapung phajilaglaba phawba wathok ki warosin puraknabagi maikaida kadai phawba khumang saksilabagi haiba khangba ngamdana leiri wathok asigi warosin puraknabagi damak state asida tha kaya PR thamkhigada gi haiba
wahang lairi. Amarom da BJP ki MLA singge marakta anauba lengak semnabani haiduna khongbu semnaduna chenba songba uba phangle luribadi anauba lengak semnaba honariba MLA singge marakta lusingba oiningba kaya yaubadi karamba lusingbana lengak sembak ngamgadawribagi haiba wahang laitaba nate lusingba munabagi wathungna lengak semnaba majority phangba ngamdaba thoklabadi hanagi semna lusingba lengak lon adu amuk hanjilakadra natraga PR makhata na thamjilakadra haibasisu nainaningai oi hojik lairiba law and order gi phibam asigi yenglaga PR lengak manungda wathoki warosin purakpa pamnadi karigumba PR lengak na wathoki warosin puraknaba honaribani haiduna manung lemba moonggi thawong sathaduna lairabadi miyamna PR lengak ki thawong thokselgi mayokta pendabagi kholaw amadi khongjang sangselakpa thoklabadi kari phibam oirakadagi haibagi mipaiba laitaba nate central government na warosin puraknaba lokhalakliba khongthangda miyamna thajaba thamliba ase manghandanaba honaduna khonglaitu na warosin puraknaba honau manung lemba moonggi lengak longi khongthangna chaukhatpa khumang chaukselhanba ngamloi law and order amasung semitloon gi phibam phahanbasu ngamloi haina kangla pawge editorial da thamlakle